ngasigi thor masigi buthumoi da jena thagona dugalana na aha sakau bagi thoram masida ol kha kanglai thoram masibu yaubi hairu matamda guest president special guest makta lengbira pagi damakta tarapna uksabugalana si sanana lingjen manaba apun bagi sakta suna thagat phongdok sabugalana tara all Kaching student union hana 1990 Kaching haya melody hidang organize to with sarva lamlam asibu hidang ta oirabasu bazar action tawba post office ki lam kanba tagi hogna revive to jeduna sugi makha student sing manunda Kaching manung asda togi selami sing to koi logi serak lamba koi kamati bosenna examination da asul mengapa wajah ini koi upal tahu kita orang mana tidak macam apa macamnya aku ini sana itu dari ekspor aku ini sih jauh ya wah berarti berupa nama koi ini kita mata aku ini jangan lagi mantap lagi suara lagi kerek lagi kunci sana lah lagi lagi pada berbakat tahu semua aku kasih lagi membeli ini yang itu lagi bawa kerasi jauh dulu ini nak baik tu nak lagi tahu nanti lagi Samlak Manipur Police Training College Mangaibu. Siapa yang ada wahai apa dikatakan untuk pindah? Kita masuk kuliah. Bedagi pelajaran ekoi. lupa yang sisi saya dapat lakukan ini, dan bawakan bercita. Amaga nungsinaraga chanaraga wal oi thoi haiba tare ko any problems leiraga su imung manungi tagi heladana khoigi lekai da laiba the society da laiba different community furup singi marakta je main pandam de aksuk na silibasi madu mayam se khoi amakhatani haiba se utnana ba senba yamna bajaraba ngasigi jakobani masigi thi masi khoi kaumina amaga nungsinnababu leiragadi saunaba leitrabanina kaidore wakhan nungairabanina kaidore ekhoi chakhatpagi lambida ekhoi khong thangba ngamme haibase ekhoi kaurasi aduna masi phurup khudingmakki ajoba urudabida imung manungdasu ekhoi yum masendasu nungsinaba ichininaw nungsinaba chakuba matamda nungsiminaba yai ekhoi ichininaw kyam nungsinmanarige haibase atoba thapa udrengei ko sai yum dam tangge se ichininaw pi nei dagi ekhoi chawmin maktada suboi hamna ngai letna thagat chuba phongdok cheri asigumba koigi apunba ningol chakuba 2025 mangarak subuko sigi thoram se yamna bagi damakta sigumba honor ma tobi bagi damakta thagat cheri yamna nungai ngasi se hojik aikoigi Manipur sidesta oiriba phibam adagi challenges mayam ama nungai taba koigi nungai taba thodok mayam am suthokre aikoina khalludaba habitare Manipur sida sigumba yamna nungai taba adum conflict situation ama thoklakani sumba ma lakani habe jakoina sukan khallude
matam saangadagi Manipur sidaysta layriba aykoi mipum khudingmakko jat mayam ama communities mayam ama aykoi se punna dum chahi se sang sitna nusi chana layrakpase nungai taba thokdok khara thokre 2023 akoigi kanodagi May 3 dagi horaga adugi chaitheng nungai taba experiences mayam ama se aykoi loinamak sigi chaitheng se phangduna lakle ko asigumba nungai taba situation haiba tare hojik sarkar ki taraf tagi su adagi aykoi mipum khudingmak na kanna honaduna hojik aykoi ni leiriba aykoi ki state ki fibam masidagi aykoi kamaina aykoi phagatnaba honagadage amasung aykoi gi yum kai thadoktuna displaced oiraba mayam sigi su karamba mongda mo resettlement tawdage adagi thokriba irang nungai taba thokdok sing mayam ama khana sunabagi ama mayam se bloodshed whatever thokriba mayam se karamba mongda thinggadage haiduna aykoi gi lengak ki taraf tagi su amusumi pung khodimakna sigi mai kai de khoi kanna honna minari asigumba aykoi gi aykoi Manipur gi apunba gi shaktam haiba tare aykoi gi isang sina lairaknaba aykoi gi nusi chanaba gi saktam do adudaida threat lak laba matam haiba tare ko aykoi gi yamna luraba tanja staista ngasi gi asigumba aykoi gi apunba ningol chakoba gi thauram sumaina suna initiative lawduna silliba se yam relevant oiba yamna matang chaba aina thamjaning base duna aigi manga hojik aigi kulik Victoria na so je thambiram baduni karino haiba kanda koi bioi ba se sai sajad bijad amama mayam khai jiba taraga so at the end of the day oi ba de koi smi pung kuni mak se koi je mioi ba ne ba aduna mioi ba manungsiba mioi ba mana mioi ba magi phatana ba adagi manana ba sindaba usi chanana bhajana leiba habse sine ba malem da darkar oire base aduga maru oina ngasi ayana haijaning badi asigumba nungsi chanana leinana bagi damakta nungsi bagi paujela se aykoi nupi oibi yum ama imung ama haibase su aykoi nupi oibi aykoi na bain torga thambani ko aina haijaning base nipi oibi sina yum ama home ama imung ama haibase onamak se loinamak bain torga thambani thambam su thopani masi aykoi gi yamna chauraba adugumba aykoi gi thogdang amane bako nipi oibe aykoi gi aduna yumda da sunatana aykoi na workplace da su adagi aykoi na lekai da su samaj da su aduga aykoi gi greater sphere space meham si da su aykoi nupi oibe aykoi gi yam chauraba thogdang amane bako to spread the message of love and peace nungshiba amasung shanti gi paujel se aykoi na masibu spread tawba habise aykoi yam chawraba thogdang ma leyeba duna ngasi gi asigumba chakoba se masi symbolic su oi habedi adugumba nipi oi bi sing mya mama ngasi aykoi gi chamnaba chagle na chamina duna nungsibagi adugumba mari do amuk hena chesanabagi pandamda singumba thoram se singmani duga aina loirakpade hamna thamjaning basi ngasi aykoi ngasi hall sidai samayam pullaga aykoi se chak chaminaraga sida loisanjabako habidi ngasi hall sidai su thokrakanda ngasi aykoi gi imungda amosu aigi lekai da adigi aigi maruk mapang sing tinariba mama mayamda masai gi message to paujel do shanti amosu nungsinabagi paujel do amukhanna spread tomina duna aikoina aphaba ningthiba yai phaba samaj masung yai phaba Manipur ama aykoi punna seminar si haibe wafam se thamjaraga mayam punna mapu makhanna khurunje mangda phambiriba ningol sing Michael Singh yang bersilinau sing punnamak beski silinau sing punnamak kai kuda bucir aksuna silli basigumba kanu si kui punna sako bugi sigumba thauram si andak wairuli Manipur piwam siga diam na kui ung thoganinga ba yamna thaganinga ba dum wi ni se tum yen lobjani ni ikoi
सिगुम्बा लूरबा तांजा सिगुम्बा अवाबगी पुफम सिदा गनागुम्बा खरनदी मियोय खरनदी कोई गवर्नमेंट की साइड दगी खंगदे अमदगी खंगदे याम सॉल्व खुंथांग थांगा सिगुम्बा प्रॉब्लम से हेड सॉल्व तौदु मानबा अदुबो सुमना प्रॉब्लम सॉल्यूशन की केनो सी येंगनाकांदा हेनी इफेक्टिव ओइबदी ngasi aksuna siliba mayam pullaga at local level da ground level da mi amaga aduni adani haiba wakal thadoga punna haminaraga wari saraba saksaminaba what sigi kenose initiative se sine effective ho aduna kanagumana suhai ko ki small things masa mayam sini punsilaga chau bahong memore aduna sigi kenosi amna darkar dai dengan sai mamangda koi Victoria amadi Predersina yang phajana hai koi jui koi loina patrol koi mioi vibe se mioi life se da punna hi na vibe se no loina sakki doi sakkidaw life se ko punna hingi matam sita aidi sini madi aduni haidana ko gi usina da bagi adagi usina da bagi wakhalon sita samaj da sum hinglai da ra ko miyoi boy ko ke se arthesile aduna miyoi boy ko gi pandam dikarino laini ko miyoi gi punsi sita कोई मैम बुक्सिले हरगा नुसीनबा तानबा हराउमिनबा वखलोन बुक्सिलबा समाजदा लैरिबा समस्या से प्रॉब्लम मैम से पुण्य थेंगरे हरगा समाज से हाना लैरम दिगमदगी हेना फबा हेना नुसीनबा हेना यूनाइटेड होइबा अदुम समाजम होरबाय से मियोय खुदुमकी मदि pandam oidu aduna masi hogi bakya dai koi soi bole basu tungde la kadori ba koi kunsi seda mipung khudi mang nai koi amat oi bada bani koi wakal punde da bani amana magi ting pang da bani hai bodi kan se wakalon se thamda be ade punde matta madu wakalon do thamnaba honar matamda ngasi sigumba punna ningol sing manipur dadi manipur gi nupi sing gi ningol sing gi thogang se dik dik saw hiram khuni makta eni kanoma tho matamda mamang thar ga salim si maroi ni nupi ningol sing gi hai adna hu thoi ba problem si su solve tama hona da ningol makhina ahan nupi oi ba makhina mang thare hai simba kenosda koi kona bala lepole kiro kona ka sigi problem solve to kona ga dum adu gaina sum reflect over pada aina panjal simya ka hoje asi Victoria su pangai de lai sima Victoria si keno da Kaksing da SP oirami oibasi Kaksing da SP oina lakpatama harawro हराव द्रग समानस एसपी ओरिनेदा मानन तौगिब थबु मयामगा प्रजा मखैगा क्लब मखैगा तौगिबा थबु मयाम पुल्लगा किदं मागी टेनियोदा प्रजा मखैदा कम्युनिटीज दा मानन पीबा ngamba कम्युनिटीज की तानरगा तौगिया थबु करि तौगिया है ये ना वना येंगा मदु मयाम लो येंगा थबु तौरमनि ना हजे नहन कुई सही